My news Guwahati da Manipuri Pau Tabiri Singbu Ihan Hanba Maktada Chikangbam Suzitarani Kurumjari Hosing Asi Samlapa Mariba Pau Sing Lovirasi Ngasi September gi tang manga Ozagi Numitni Thoramasiga Mari Lenana President Ramnath Kovinda Lebagasi Akhanaba Ozani Putareta National Teachers Award English Singani Kun Piduna Ikai Kumda Kre Covid Namara Moiduna Handak Chehigi Oinadi Virtual gi Kuthangda Ozasing Asibu Ikai Kumnaba Utki Assam dasu Yankai Mathoi Suba Teachers Day gi Thoram Guwahati ki Kala Khetra da Pangthoki State asigi akhanaba oza kuntra taruk amadi School Tarada Ikai Khumnaba Utki Thoram asida wa ngangladuna Education Minister Himanta Biswa Sarmana National Education Policy matungina Assam dasu Anoba Education Policy semle amadi ngasidagi Assam da Anoba Policy asi chatnaba hauragani lauthoki Assam da khundariba apik pa kanglup singi loan singa mari lenaba amadi matam sangna mami tahoragadaba wafam kharasu minister na ngasigi thoram asida panki madugi manungda National Education Policy na maram oiraga Assam da loan mayam ama hingba ngamlagani haikhiba sini Hauzik lakliba wahangna hariba loan singasi karamba thak phawba hinghangadoribano class 10 phawba medium hangdokpiraga madugi matung tabana masa masana hotna jagadabani haigadoribra natraga loan adubu makhatana yokhatnabagi thorang tawbigadoribra haibasini Nakalamaromda ngasidagi boro amadi atay tribal loan singi tonganba directorate ama hangdokre maroina boro loan gi oigadoriba directorate asi class 12 phawbagi oina maningtamna tongana leiragani Asumna asigumba directorate ama tongana hangdokhiba sina atay achoba loan kayagisu tonganba directorate hangdoknabagi dabi tawnarakadoribra Ngasigi thoramasida yamna makhana ningai oiba atopo wafam su minister na panki madudi private English school orabasu Assam dabu leirabadi class 10 phawba asmis tamdaba yaroi haibasini wafam asisu Assam gi kanglup kharada sokadaba amadi wakat narakadaba issue amani Assam gi hanagi CM Prafulla Kumar Mahanta blood pressure na maram oiduna Guwahati gi downtown hospital da ngarang numidang admit tawkhre mahak ICU da leiri adubu mahaki phibam normal ni hairi COVID-19 gi pandemic maraksida Assam miyam gi oiba nungaiba paw amoina North East India Petroleum Dealers Association NEI-PDA gi Greater Guwahati unit na Kamrup Metro amadi Kamrup district leriba petrol pump marphu lagliba ningthokaba numittagi matam kaktana thingzilagani haina lauthokhiba adu ngasi administration amadi oil company singa phaminaduna wari sanarba matung yanaba purakhibaga loinana handoknaba warep laukhre Ngasi Kasargi Lakhipur Khuman Club nasu club asigi sanglenda ozagi thoram pangthoki thoram asida Khumangi potharaba oza 12 da achamba khudolpot amamam piduna ikai khumnaba utki ngasi ikai khumnaba utkiba oza singi manungda Maimom Bandhu Ingudam Jitendra Leisungbam Kamesor Potsangbam Khambaton Irengbam Babaton Potsangbam Birahari Ingudam Ongbi Rasesori Ngathem Ongbi Inakhunbi amadi Taurangbam Ongbi Radharani su yauri Ngasigi thoramasida senior citizen Ingudam Satish Chandrana Ozagi Punsi amadi Thaudangi maramda wafam kya thamki loinana club ki members singi manungdagi Konthojam Nandababu Arambam Pradeep amadi Thoburen Leitanthem Dinamani nasu wangangki Ozagi numit ki thoram Northeast Academy Lakhipur dasu school asigi principal L Nandakishore na thoram mapu oina pangthokibagi paulakli Hokiba August ki tang taret Assam Manipuri Sahitya Parishad ki Silchar da leiba head office ta All Assam Manipuri Students Union amsuna sinlangduna union asibu matam punamakta mafam matam chana lamjin lamtak pinanaba People's Coordinating Committee PCC ama semkhre Wadhoba members singa pau phaunaraba matung ngasi haibadi September gi tang manga PCC gi member humdra manga suhanduna full fledged committee ama oihankhre Nauna semkraba People's Coordinating Committee PCC asigi chairman na Amsugi ex-president Saikhom Komlakanta aduga convener na Khaidem Omol na oiri Committee asigi makhada tongan basel tarukhaksu thamle Handak kharani asigi manungda video conferencing gi khuthangda committee asigi members sing makhataba thabak thoram paikhatnabagi matangda khanagadori Kasargi Dakhin Mohanpur Manipuri LP School Bokhal Par Maitai Khunda Imalon Manipuri gi awareness campaign pangthokre campaign asida thokchom chanmani
Dr. M. Santikumar, Maifa President, Seram Herazit, A. Lily, Ima Sanathoi, T.H. Ngauba, Thokchom Manikumar Amadi, T.H. Chandrakantana Chingbana, Daista Famki. Campaign asida wahogdok piraduna Seram Herazitna, Imalon Manipuribu, Assam Sarkargi, Associate Official Loan Ohengadabani, Haibagi, Kolau, Amato Oina, Lauminarasi, Haiki. Dr. Santinasu, Aikoi Apunbana Pangalni, Haibadu, Utpagi Matam Yorakle, Haiki. Asida sunatana, Ima Lilina, Imalon Gidamak, Icha Singbu Pangal Thona, Happy Bagi Matam Yorakle, Haiki. Campaign asigi loishalakpada, postcard campaign amasu pangthoki. Nakalamaromda, All Assam Manipuri Muslim Students Union na luchingduna Manipuri Muslim Maitei Pangal Sing na taba Khun Sing dasu Imalon kananabagi Khongjang asibu saugatladuna postcard campaign changsinki. Ngasi Poilapul amadi Sapor Mainana Chingba Lakhipur constituency gi manung chana leiba Khun Sing da pangthokiba campaign singda Union asigi President Sahit na haikibada Maifana Manipuri loan bu Assam Sarkar gi Associate Official Language ohengadabani haibagi demand asi dharma manadrabasu Imalon manaba aikoina punna kanminanabagi matam laklabani maramaduna aikoi maitai pangal ichil inaw singnasu thawai hakchang yauna demand asibu saugatkani haiki. Ngasigi campaign asida maroina saruk yakhibasingi manungdagi Union asigi Chief Convener Jiaul Hazari, Secretary General Hassan Chaudhuri amadi Ahmed Nur na chingbana wangangki. Manipur haukiba pung kunmari asida COVID-19 gi anoba positive case chamaga marphumari phangkhre. Humbudra tarukna ngasi naba pharadana discharge tawkhre. Ngasi positive oriba chamaga marphumari asigi manungda chamaga humphudi michamni aduga kunmarina CAPF ki personnel singni. Ngasi positive oriba micham chamaga humphu asigi manungda tarukti mapandagi halakpa singni makhoi none dagini aduga lemhoriba chamaga yankhai marina local transmission ni. Haibadi travel history leitaba singni. Makhoi gi manungda Imphal West gi marfutara nipan, Imphal East gi tarani thoi, amadi Thoubal dagi taramapansu yauri. Thoubal dagi Janim Salayang laba COVID patient ama ngasi laikidre, mahak masagi chahi humpumanga sukre, ngasi laikidraba mioy asisu COVID positive oibatanatana diabetic ki serious patient ni hairi, mahak tharaga state asida COVID naduna laikidabagi apunba masing kuntrataruk sukre. Jiri Bamgi Nupi Lup Singh Haibadi Apunba Jiri Bam Maira Paibi Jiri Women Association of Kanglai Park Women Association for Socio-Economic Development Women Welfare for Kanglai Park Amadi Jiri Bam Ima Kaithel Chokhat Thorang Lupna Manipurgi CM N Birengi Banglo da Chatuna Jiri Bamgi Chokhat Thorang Amadi District asigi award apa kayagi matangda iba memorandum ama CM da ngarang pisan kre. Memorandum asida Arvan Health Center Thambiyu Hogzik Lariba Pamung Yankai Thaba District Hospital asigi award apa suna Thambiyu Ultrasonography machine ICU room amasung special doctor singsu Thambiyu Loinana COVID Care Center amadi postmortem facility gi award apa sing mention biyu haibana chingbagi wakat kaya yauri Maira Paibi Lup Singi Wakat CMN Birena Munna Tabi Bagaloyana Maki Maikaidagi Toba Yabasing Atubada Tabak Oina Pangtuklagani Haibagi Tazaba Piraki Hairi. Nakalamaromda Jiribam District ta Circular Court amadi Session Judge Thamnanaba Loinana National Lok Adalat Hangdoknabagi Matangda Advocate A. Surendra Kumarna Handak ta Wakat Kiba Adubu Tabiraduna Manipurgi Rajya Sebagi MP Ningtho Laisemba Sana Jawbana Manipurgi CM da Aiba Cherol Ama Pisankre Cherol Asida Imphal dagi kilometer Chani Yankai Lapna Leiba Jiribam District Asida Matik Chaba Court Ama Thamduna Mafamasigi Miyamna Thengnariba Awaba Kutong Chadaba Kayasi Kokhanabagi wafamna chingbagi matangdasu palli. Ngasi ayug anganbada maugeta Asian IM gi kaderni haiba mioy amana Manipura pochai puduna changlakpa truck singdagi nongmai namduna nampuda sel khaibagi thong chatharingaida Assam Rifles ki kangbuna phakre adubu Assam Rifles na pharaba IM gi kader asibu condition amata yaugdana thadokadabani haina dabi tawraduna maugda leiriba naga miyamna lambi thingbagi khongjang changsinkre Panbayai Parabamio Yasidagi, Gari Singdagi Namduna Kairamba Senfam Amadi, IM ga Mari Lainaba Authority na issue toba receipt book na chingba kaya amasu Pagat Pangamki. Arunachal Pradesh ki Miyoi Manga, Chinese Army, PLA na ngarang iray numit Pakre Haibagi, Nuaitaba Pau Amalakli.
हारिबा अरुणाचली मंगा से स्टेट असिगी तागिन कम्युनिटी गिने इंडो चाइना ngam अपर सुबनश्री डिस्ट्रिक्ट की मनुंग चन्ना नासु एरिया दगी फाखिबने पनबा याबा अमना चाइनीज आर्मी PLA की मखुतगी मखोई खरा अमदी नाथोक्तुना चेलखी हाइरे इंडिया की डिफेंस मिनिस्टर राजनाथ सिंह ना चाइना की माकी काउंटर पार्ट का लोइनना रशिया की काउंटर पार्ट न लुचिंगदुना ट्रिपटाइट तोकता फमिनरिंगै मतमदा थौदोक असि थोखिबने स्टेट असिगी कांग्रेस MLA ओरिबा निनांग एरिंगना मीडिया दा थादोरखिबा पावसिना इंडिया पुंबदा अंगकपा अमा ओइरक्ली पनबा याई था खरगी ममांगदा असिगुंबा चप मानबा केस अमसु थोखरे हाइरे हौखिबा मार्च की तांग 18 चाही 19 सुरबा नुपा अमा चाइना की PLA ना हारिबा अपर सुबनश्री डिस्ट्रिक्ट असिमक्तदगी मैकमोहन लाइन की मनाक नकना आसा पिला सेक्टर दगी फाखिसु हाइरी ईस्टर्न लद्दाख सेक्टर दा मरुइना पेंगोंग पात मपानदा चाइना ना हेंजलकपदगी चाइनीज आर्मी अमदी इंडियन आर्मी की मरक्ता ngasi ngarang amuk nongna ungkhatnaraklingai marak asida asigumba Chinese army gi thong asi tasengna ka henba thong ni haina logba yai tawbutabo thodog asigi makha taba akup marol hojik phawba khangbangam dri Assam da COVID-19 ge apunba confirm case masing lagamaga lising kunmathoi chaniga kunmanga yokre masida ngasi gi report watlibane apunba active oriba case masing na lising kunipan ga chamaga yankhai mapanne चहुमग निफु मंगाना कोविड नादुना लेखिद्रे त्रिपुरा दंगसिसु COVID-19 के अनोब पॉजिटिव केस चट्रुका मरफुतरामाथोई फंखी मरमसना स्टेट असिदा COVID-19 के अपुनब कंफर्म केस मसिंग लिसिंग 13 गा चौंगा कुनमरी यौखरे लिसिंग 5 गा चनिपान मरफुमरीना एक्टिव ओइरी ngasisu त्रिपुरा दा मियोई तरेत कोविड नादुना लाइकनब ngamdana लेखिदबग लोइदना अपुनब लेखिदबगी मसिंग चामगा 13 सुखरे मणिपुर COVID-19 के अपुनब कंफर्म केस मसिंग लिसिंग 3 चनिपान मरफु हुमदोई सुखरे लिसिंग 1 चनिपान हुमबुद्रानी थोइना एक्टिव ओइरी ngasi मियोई अमा लेखिदबग लोइनना अपुनब लेखिदबगी मसिंग 13 सुखरे अरुणाचल प्रदेश दा COVID-19 के अपुनब कंफर्म केस मसिंग लिसिंग 4 हुमबुद्रा मंगा सुखरे लिसिंग 1 चमरी मरफु तरेतना एक्टिव ओइरी लेखिदबगी मसिंग 9 नागालैंड ngasi नौना पॉजिटिव केस कुनमाथोई फंखिबग लोइनना अपुनब कंफर्म केस मसिंग लिसिंग 4 गा चामग कुनिपान सुखरे चट्रु कमरफुमापन्ना एक्टिव ओइरी लेखिदबगी मसिंग 9 मेघालय दा COVID-19 के अपुनब कंफर्म केस मसिंग लिसिंग 2 गा 4 सुखरे लिसिंग 1 गा 2 एक्टिव ओइरी लेखिदबगी मसिंग 13 यौखरे अमदी मिजोराम दंगसी नौना पॉजिटिव केस 13 फंखिबग लोइदना अपुनब कंफर्म केस मसिंग लिसिंग 1 सुपना हुमफुनी थोय यौखरे चहुमग निफुमापन्ना एक्टिव ओइरी लेखिदबा अमत्त याउद्री पनबा याबदी इंडिया दा ngasi फावबदा कोविड नादुना लेखिदबा अमत्त याउद्रीबासी मिजोराम खक्तने इंडिया दंगसी पॉजिटिव केस लिसिंग 43 चामग 53 यौखरे मसिदा असम याउना स्टेट 9 की रिपोर्ट याउरी रिपोर्ट वाटलिबने मरमसिना ngasi इंडिया दा COVID-19 के अपुनब कंफर्म केस मसिंग लिसिंग 43 मया यौब यारी टोटल पॉजिटिव केस मसिंगना 1,94,000 गा लिसिंग 3 हेनख्रे टोटल एक्टिव केस मसिंगना 1,09,000 गा लिसिंग 3 यौखरे अमदी टोटल डेथ मसिंगना लिसिंग 3 गा चट्रुका कुनिपाने ngasi gi oina miyoi 5 गा 43 लेखिदबगी पाउ लाखली ngasi de malem gi oina total confirm case ta india na brazil bu inthuramlaga ani suba position da kakhalakre aduga total sibagi masing dana hauzik fawbagi oina india third position da leiri india da khwaidagi sokliba state maharashtra da ngasi gi oina hauzik fawda positive case lising kunga chanipan phangkhre चहुमग 12 ngasi gi oina lekhidabagi pau lakle amadi ani subada leiriba andhra pradesh ta ngasi gi oina positive case lising 10 ga chanipan kunmanga positive oibagi pau lakle amadi ngasi gi oina miyoi humbudrama thoi covid naduna state asida lekhidre amadi ahum subada leiriba karnataka da ngasi gi oina positive case lising 8 ga 493 phangkhre amadi chamaga kunipan na ngasi covid naduna laikana bangamdana lekhidre अनौब स्टडी अमगी मतुंगिना कोविड महिगसी पब्लिक गाड़ी सिंगदसु संदोकप ngami हाइरक्ले गाड़ी अमद तोंगबा अनाबा अमना पैसेंजर 63 की मनुंगदा कुलहुमदोइदा लाइना सि संदोकप ngami मरमदुना पब्लिक ट्रांसपोर्ट कुंबा खुमजनबा अपिकप सेटिंग अमदा महिगसी यामना लाइना संदोकप ngami हाइना अनौब स्टडी अमना हाइरक्ले
ꯄꯟꯕ ꯌꯥꯏ ꯏꯟꯗꯤꯌꯥꯗ ꯑꯟꯂꯣꯛ 4 ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯕꯁ ꯑꯃꯁꯨꯡ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯆꯦꯟꯕ ꯍꯧꯒꯠꯂꯛꯄ ꯃꯔꯝꯅ ꯁ꯭ꯇꯗꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯑꯇꯣꯞꯄ ꯄꯥꯎꯁꯤꯡꯗ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 12ꯗꯒꯤ ꯍꯧꯅ ꯑꯅꯧꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯦꯁꯦꯟꯖꯔ ꯇ꯭ꯔꯦꯟ 40 ꯆꯦꯟꯕ ꯍꯧꯔꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗꯒꯤ ꯔꯤꯖꯔቬꯁꯟ ꯕꯨꯛ ꯇꯧꯕ ꯌꯥꯔꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ 230ꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯗ ꯍꯥꯏꯖꯔꯛꯂꯕꯗꯤ ꯑꯍꯦꯟꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯔꯦꯟ ꯈꯔꯒꯁꯨ ꯆꯦꯜꯍꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯥꯏꯅꯥꯒꯤ ꯃꯔꯛꯇ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯤ ꯂꯥꯞꯊꯣꯛꯅꯔꯛꯄ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯖꯄꯥꯟꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯗꯨꯅ ꯀꯝꯄꯦꯅꯤꯁꯤꯡꯗ ꯑꯈꯟꯅꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯛꯂꯤ꯫ ꯏꯟꯗꯤꯌꯥ, ꯕꯪꯒ꯭ꯂꯥꯗꯦश ꯑꯃꯗꯤ ꯑꯥꯁꯤꯌꯥꯟ ꯂꯩꯕꯥꯛꯁꯤꯡꯗ ꯆꯥꯏꯅꯥꯗꯒꯤ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯤꯡ ꯁꯦꯠꯑꯞ ꯍꯣꯡꯗꯣꯛꯅꯤꯡꯕ ꯖꯄꯥꯅꯤꯁ ꯀꯝꯄꯦꯅꯤꯁꯤꯡꯗ ꯁꯕꯁꯤꯗꯤꯖ ꯄꯤꯒꯅꯤ ꯍꯥꯏꯅ ꯖꯄꯥꯅꯤꯁ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯗꯒꯤ ꯁꯟꯗꯣꯔꯛꯈꯤꯕ ꯋꯨꯍꯥꯟ ꯚꯥꯏꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯁꯄ꯭ꯂꯥꯏ ꯆꯦꯟꯗ ꯑꯄꯟꯕ ꯀꯌꯥ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯆꯥꯏꯅꯥꯗꯒꯤ ꯊꯣꯛꯂꯛꯄ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯗ꯭ꯔꯕꯗ ꯆꯥꯏꯅꯥꯗ ꯇ꯭ꯔꯦꯗꯀ ꯃꯔꯤ ꯂꯩꯅꯅ ꯇꯥꯡꯖꯔꯝꯕ ꯀꯌꯥ ꯑꯗꯨ ꯍꯟꯗꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯖꯄꯥꯟꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯅ ꯏꯟꯗꯣ ꯆꯥꯏꯅꯥꯒꯤ ꯉꯝꯈꯩ ꯑꯦꯔꯤꯌꯥꯗ ꯎꯪꯈꯠꯅꯔꯤꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯝꯄ꯭ꯂꯤꯠ ꯗꯤꯁꯑꯦꯡꯒꯦꯖꯃꯦꯟꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯔꯥꯖꯅꯥꯊ ꯁꯤꯡ ꯉꯁꯤ ꯔꯁꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯇꯦꯍꯔꯥꯟ ꯄꯥꯡꯈ꯭ꯔꯦ꯫ ꯇꯦꯍꯔꯥꯟꯗ ꯃꯍꯥꯛꯀꯤ ꯀꯥꯎꯟꯇꯔ ꯄꯥꯔꯠꯀ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫